Akisbani Imphal, Nolini Devi na pau pajari, ahanbada maruiba pau. Mukhyamantri Nongthombam Biren haidi, tha asigi ahumda Thawbal Moijingda miyamna pulisda attack tawrakhibadu sarkarna lumna lawi. Thawdu aduda amangata thokibasing miyamna singhangani. Meghalayda NPP na anoba sarkar sembada UDP amasung PDF na sagulagani. Amasung Pradhan Mantri na hujik ayuk hagsel amasung medical research ki matangda pangthokpa post budget webinar da wangangani. Mukhyamantri Nongthombam Biren Singh na hairi tha asigi ahumda Thawbal Moijing awang lekaida miyamna pulisda attack tawrakhibadu aingi wangmadani thawdu aduda amangata thokibasing miyamna singhangani. Mukhyamantri gi Bangaloda ngarang pangthokiba Manipur Fire Service amasung Forest Department ta fire blowers sing yentokpagi thawramda Mukhyamantri na hai handak pulis na Thawbal Moijingda mi hatpagi case amaga mari lenaba jingnaba miyo ema phaba chatpada khul huplaga pulisa attack tawrakhibadu sarkarna yamna lumna lawi mahangna hai thawdu aduda chenaba miyo amata lemna tharoi thawdu aduda chenaba miyo tara hena phaduna makhuigi mathakta FIR thangatkre hainasu Sri Birena makhataki mahangna hai makhoi hauji police custody da demand loktharaga makhatana thijinbagi thabak chathari Police na phanaba thiriba misak puthoktriba phawba makoi thadokloi hainachu Mukhyamantri na makhatana phungdoki amaromda thawdo adu bhabtana howdabadagi thokibani mara leiba miyosing masak khangdoknaba police na chatharakpa thawungsingda khunja singna sagutkani haina educational guide center Thawbal Moijing na hairi Mukhyamantri Nongthombam Biren na hairi shiksha gi mangal yaudraba samaj ama kaidongaidachu chakhatpa ngamloi Imphal iski chanungda nongna saba lana school ama sangabagi thoramda saruk yaraduna Mukhyamantri na hai mairoi singna lairik tambada pangtamda tambagi hainabi thadokadabani marebang nungsibagi wakhalon chengadabani lairik hairaga marebang majati nungsibagi wakhalon chendrabadi lairik hairubagi kanaba leite lairik phajana hairaba miyoi singna haujiki matamda mama mapa singbu nungsiba khanglaktabagi mawong ama hek hek laglibasi yamna laibakthibani Masi aikuna tamliba lairik adu laisu khangna tamlaktabadagini mai masing tambada thaksi khasi amadi chana lonjat khangna mahi tamgadabani Shiksha Mantri Thaunaujam Basanta Kumar na haidi lamdam ama chakhwatpada khwaidagi maru oina changliba masaksing lambi thong phahanba mai amasung ising ningthina phanganba haibasigi mathakta shiksha amasung hakchang phaba haibasichu tangai phadabani Ukhrul Zilla ki Tasar Village Office Compound da ngarang pangthokiba maru marang hunbagi kumai Tasar Luira Phanit Thodok laduna Sri Basanta Kumar na hai lamdam ama chakhwadana bahona bada tangai phadaba masaksing asi leirabadi atai masaksingdi masa mathanta adumak laksagani sarkar gi pandamdi raija sigi manang hunjinba maphamsingda leiriba khunggangi maphamsingchu thong manana chakhwadhan bani mahangna hai Raija siki singi jila singda leiriba singi lamsing asang amantana thalhannaba sarkar asina akhanaba thawrang lokhali singda leiriba ichile inaw singna paktaknana umang kokthokpagi hainabi thadokadabani singda umang kokthorokpana raija sida huje ising phangdabagi awaba chauna mayoknaribani tabiriba pawsi Akasbani Imphal dakini Meghalayda National People's Party NPP na anoba sarkar ama sembada United Democratic Party UDP amasung People's Democratic Front PDF na sagalagani NPP gi makok Conrad ke sangmana ngarang numidang Twitter da thagatpa warolda dol ani asina NPP na sarkar sembada sagalakpada thagatpa phungdoki mafam adugi oiba rajniti dol singna mapung phana sagatpa aduna mahaki dolna raija dugi miyambu hena ningthina seba tawbang amhalagani UDP ki President Med Balingdona NPP na sarkar sembada makhoina sagatpagi serol pisinkre handak pangthokiba raija Bidhan Sabha mikhalda NPP na seat kuntaruk aduga UDP na seat 18 phangkibani Meghalay Nagaland amasung Tripura ki anoba sarkar sing hayeng amadi hangsit wasak lawbagi thorum singda Pradhan Mantri Narendra Modi yaugani Meghalay ki anoba sarkar hayeng ayupung 18 da Shillong da pangthokpa thorum amada wasak lawgani Nagaland ki so hayeng nungthil Kohima da anoba sarkar wasak lawgani aduga Tripura ki nayumsa kaisa numita Agartala da wasak lawgani Pradhan Mantri Narendra Modi na hojik ayuk hagsel amasung medical research ki matangda pangthokpa post budget webinar da wangangani
वेबिनार असी हक्सेल अमसुंग फार्मा सेक्टर की मतंगदा सेशन अहुम थोकना पांगथोकनी मरी लेनबा मंत्री सिंह अमसुंग सेक्रेटरी सिंह नतना राज्य सिंह अमसुंग यूनियन टेरिटोरी सिंह की हक्सेल विभाग की अखंग अहि सिंहसु वेबिनार असीदा सरुक यागनी ngasi pongpa pause singi maru oiba pau singi dama hauze Wahengbam Washington leide Washington Thagathari Nolini Mukhyamantri Nongthombam Biren Singna ngarang mahaki secretary ta pangthokiba singda lamai chaklakpada muthatnaba khuchu khulai sing khutsinaba luwang sangbam da luwang pokpa cricket ground gi floodlight sangaba madi UNACO school sangaba gi thoramda phongdokhiba tongan tongan ba wafam singna ngasi phongba pause singi maroiba pau oiri Lamai Tabasing Tinganaba Kulai Paiba Forest Guard Sing Singkong the deployed Tauragani Haiba Mukhyamantri Wafam Huyel and Pauda headline Tauduna Fongli Naharul Tugdangda Lamai Tabat Tingnaba Kulai Paiba Forest Guard Tamlagani Mojingda Police Gari Tugai Kiba Singdagi Collective Pine Logani Haiba Siribiren Wafam Naharul Tugdangda Sauna headline Tauduna Fongli Singda Lamai Thaba Tauge Yauna Tauribra, Kunja Singdagi collective fine Logani, Haba Mukhyamantri Wapamna, Idai Pakta Ahanba headline Pau Wari, Police ki Gari Tugaiba, Mojingi Miamdagi fine Logani, Haba Mukhyamantri Wapam, Amasung, Pijam Setpaduda, Police ni Kangda Badagi, Gari Tugai Kibani, Haba Iji Sigi Wapam, Sanale Pakta headline Piri, Police ta attack Taurukpadagi, Amang ata thokiba sing khulgi miyamna singhangani haiba Mukhyamantri gi wafam amasung bhap tanahudabadagi thokibani police-na investigation tawbada sawatli haiba EGC gi wafam pona phamya hanba headline pau oina phongli Imphal East ki chanungda UNACO residential school chief minister N Birena sangha khre haiba color headline gi makhada entrepreneurs singda state award piragani haiba Sri Biren gi wafam su sanali paki Ahanba headline pau oina chauna phongli mathang chahidagi raija sigi entrepreneur singda manapi ba horagani haiba Mukhyamantri and Biren Singhi wafam Imphal Free Press ta headline tauri mahi masing tambibada maribak ningbagi wakalon pokhan gadaba thawong sijinabagi apamba Sri Biren na phongdokre haina People's Chronicle gi ahanba headline pau oina phongli Zakwat Thorangi Tabuk Paikatpada private sector na lawriba thokdang Mukhyamantri na singtha kre haina Morning Bell da headline tauri Luwang Pokpa cricket ground gi floodlight sanga kre haiba paugaloina na Mukhyamantri gi wafam Loktak Mapanda Lakefront cricket stadium ama athubada sana ba honaragani haibasina Ichel Express ki hanba headline pau oiri Sangai Express English edition da Luwang Pokpa cricket ground gi floodlight Sangha Kibagi Pau Aduga Pau Siasigi Manipuri edition dasu Luang Pokpa cricket ground gi floodlight Sangha Kibagi Pau headline tauri Maitei Singi Tungi Khanbagi Matam Yaure Haiba Rajya Sabha MP Laisemba Chana Jaubagi Wafam Sangai Express English edition da headline tauri Tabada Nuaitaba Pau Amada Kangpokpi Jila gi Salwa Kuki village da food poisoning oigani singnaba mongda miyoi changarom Hospital da pukhatkibagi pau ngasigi pau se kharagi headline da fongnari Meghalaya Nagaland amasung Tripura gi chief minister sing wasak laubada Pradhan Mantri Narendra Modi saruk yagani haiba pau Ichel Express amadi People's Chronicle na singba pau se singa headline tauri pau asi Senapati da phongba Hills Hornbill Express kisu headline pau ama oiri CRPF na Civic Action Program gi makada nupi macha mahiroi singda bicycle sing yantokhiba amadi RR gi matungina matik chaba official phangdraba matamda ta in charge basis sa appointment tawgani haiba sarkar gi wafam su Hills Hornbill Express ki maroiba pau oiri Tamelong Times ta Nagaland gi Mukhyamantri wasak lawbada Pradhan Mantri yaubula kadori Karnataka ta COVID-19 hengalakli haiba nisingba pau sing headline da phongli the sam dana Rims ki recruitment ta reservation gi niyom chumna chatte haina asumna yaning da phongdok pa madi jati punam pungak senaba gi damak sarkar lairibani haiba Mukhyamantri gi wafam headline tauri Manipurna Bharat ki football gi tungi laibak lepkani haiba Mukhyamantri gi wafam Manipur Mail gi headline pau oiri Nalini Thagatseri Washington Adubeda Maruiba Pau Amukhanna Mukhyamantri Nongthombam Birena haidi Thajigi Ahumda Thawbal Mujingda Miyamna Police da attack tokibadu Sarkarna lumna lawi Thawdu aduda amangata thokibasing Miyamna singhangani
Meghalaya NPP na anauba sarkar sembada UDP amasung PDF na saugolagani. Amasung Pradhan Mantri na huji ayu Hakshel amasung medical research ki matang da pangthokpa post budget webinar da wangangkani. Paulo Jari.